Hello everyone, good morning ma'am. ayuki blog oidoriko asise thabak punamak loisanjare chakhumgi machatoisu school chalangare thagare ado nasidi phi se tusange aina tawre bako si phi se yam kuire ina mama gi pirambani bako magi phi se yam kuire phi sari manungda oidoini aina sum thau sadre masu mathawbudi tade yangna haibaduga ko ado tap tapna tuge aina phi sabai thabak loiraga aina ado khannaina pidana leibaniaba ado nasidi kanade ko aigi thabak phi sabai su loire free oina ado sise tusanbirage aina ado si phi ananbi se oidoini ado size te kakpiramabani ai huji kaknaba tawrage kaga sum tuba yadi tusange do chak thongba matam yaurani ado sasa tu kaksalnaba tawrage ba ado phi khara su laiaba siga meter phi sum khara mana launa kare mina sum apamba yauna do khara di lairi sum sise keno color gi su pink color blue color su lairi white color duna online de lobani ado su yum sum phajabani abaka ado kaknaba tawrage walangbani na pen su thare adugaidi phi kakpai machet singje loi paina pungchai neu do kakpa su loire kakpa se phi ku kak se myam princess cut ama laire ado for taking da si se belt phabi oidoini aina sum client ta hangi aba karamba mawong da tuninge aina do khara mana sum je sama tu salo hai khara ma sum hairamba su yauri ado aigi se for taking da keno belt phabado oidoine ko mamang na hook panbiu haire ado sinumi sibadi tuba loi kare blog to makha chathaba namhaudare ko sum busy leigare si loisanaba hona na hook pan na hona complete tawrage aina do phi se ne si ananba phi se myam tuba da di nungai te khara ado Chatnabi ni aina tawini ko litpada su yam nungai ba yaudabani si se khara jor nanbi do oibane ba ado chanaradi myam je support chu ko sum fajai sum myam sum litnai aba ko Chatnabi ni hairadi adoni tu loina ina press ka tawre ado handak market chu chatluba myam aduga macha thoibigi si meter ama lobire ko myamna sum khongau tu bai thangal lo haibaduga aina macha thoibigi sum si se dress oina khongau ga tawraga matching oina ne top ka dugai magi khongau duga matching oina tubige aina si se leire bobin gi langsa ka su leire ado ngai biramu ko myam thanga charake yengose icha singsina ne nasidi macha se school su chatte school su ban pirakpa ko ado pungchai ni machi manau manaraga yong blocks na robot sare nganda ulawaina ula laini mai se ado isu ayuki thabak to loisalaga hujik se sum bag su longe na si blog su continue tawrage kuire blog se thangat kidaba sumne phi sa loiraga sum si tawna laire bag khara lon ama khara tawaina tanna su laiba ado nasidi thangat charage ama aina do bag ani kha lon khatle ama di complete oire myam do sum charake ado gaidi ama mu lon khatli aba ko to machi manawani se launa bane phuna bane sum si dorba taw laire angang sing se school chatra di ko duty se akoida yam kalle bakwa chakhai baga kariga mobile engna mulaini lari khara taw haini launa na sum matam ga chakhiba khangaude ko school ja khara gana khara ne kano free oiba dumai tawi myam ju tawra haibiramo ado sini bag to aina handak lolida handak myam achemu lon na lairini aina ado ulsu laitaba ko dogai first time lon bani na phajaju phajadare akoi status aina thangat bada akoi mapana nangi putula do bhut maliga haire bhut laga aina so haibire ado aina di yamna ne pamjana lon gi bani ado reels ama daina ugi ko manipur ron dai oidoi ma yam phajai skin color oi masaga do masam ga do phajana black oiraga machu sing do combination ma nei ba ko ai se manadare sum loning mandana ina lonjan bani da myam hello everyone myam blog tu phajana na maudare yuk ta adona
Q&A ꯑꯣꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯣꯏꯁꯟ ꯈꯔ ꯍꯪꯖꯔꯛꯑꯦ ꯑꯗꯨꯒꯤ ꯁꯨꯝ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯇꯧꯖꯔꯛꯑꯦ ꯉꯁꯤꯁꯦꯀꯣ ꯑꯗꯣ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥꯒꯤ ꯃꯇꯝꯅꯤꯀꯣ ꯑꯩ ꯊꯕꯛꯀ ꯂꯣꯏꯁꯟꯅ ꯗꯨꯛꯀ ꯊꯥꯒꯣꯅ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯆꯥ ꯊꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦꯕꯀꯣ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯑꯩꯅ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯀꯨꯏꯔꯦ ꯕ꯭ꯂꯣꯛꯁꯦ ꯅꯝꯗꯕꯀꯣ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯒꯦ ꯃꯌꯥꯝꯗ ꯑꯗꯣ Q&Aꯁꯨ ꯁꯨꯝ ꯇꯧꯔꯒꯦ ꯀꯣꯏꯁꯟ ꯈꯔ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯤꯔꯛꯏꯕ ꯑꯗꯣ ꯃꯆꯥ ꯊꯣꯏꯕꯤ ꯌꯥꯎꯒꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯗꯣꯏꯕ 하라. 자, 그게 되는 옷들이 울어. 울어. 그게 옷들이. 응? 옷 걸었어. 나 이제 옷 걸었어. 마치 옷들이야. 하라. 나. 그게 하도 봐. 이래. 티가 나게 넣자. 이기는 해. nangira. 응. 가자 브라다. 이시. 가자 브라 아이가 가자 브라. 아이. 응? 인데. 마마다 피로나. 칭문도 칭문 가자 걸 내고 나가. Nếu em mẹ mà em gì rồi em không hay đó này là cái nhẹ hả này là cái nhẹ của ai biết sao vừa là cái nhẹ họ biết sao vừa là cái bà rồi nếu em mẹ quay đâu u hay sao phải sẽ ra đây chọc ꯃꯌꯥꯝꯗꯣ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯕꯦꯒꯀꯤ ꯗꯤꯖꯥꯏꯟꯁꯤꯡꯁꯦ ꯎꯠꯆꯔꯝꯕꯤꯒꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯩꯅꯅꯦ ꯋꯥꯌꯥ ꯂꯩꯔꯛꯅ ꯀꯨꯏꯅ ꯍꯥꯏꯗꯤ ꯂꯩꯔꯛꯅ ꯂꯩꯕꯗꯣ ꯑꯩꯅ ꯁꯨꯝ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦ ꯁꯨꯝ ꯃꯤ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯂꯧꯖꯅꯤꯅꯀꯣ ꯑꯗꯣ ꯀ꯭ꯌꯨꯠ ꯑꯣꯏꯅ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯂꯣꯟꯖꯔꯦ ꯃꯈꯥꯒꯗꯤ ꯁꯨꯝ ꯁ꯭ꯄꯦꯁ ꯆꯥꯎꯋꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯤꯛꯇꯛ ꯇꯧꯅꯅꯦ ꯑꯗꯣ ꯉꯁꯥꯏ ꯂꯣꯟꯕꯗꯨꯗꯤ ꯂꯣꯏꯗ꯭ꯔꯦꯕ ꯂꯣꯏꯕꯨꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯊꯦꯛꯆꯟꯕꯤꯔꯤ ꯃꯊꯛꯀꯤꯁꯦ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯍꯦꯟꯗꯦꯜ ꯄꯥꯟꯗ꯭ꯔꯤ ꯁꯤꯁꯨ ꯁꯨꯝ ꯐꯖꯗꯣꯏꯅꯦꯕ ꯃꯆꯨꯁꯦ ꯑꯗꯣ ꯑꯆꯧꯕ ꯂꯣꯟꯗꯔꯦ ꯃꯆꯥ ꯃꯆꯥꯅꯤ ꯑꯩ ꯍꯟꯗꯛꯀꯤ ꯑꯅꯤꯁꯦ ꯑꯗꯣ ꯀꯃꯦꯟ ꯄꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯃꯌꯥꯝ ꯇꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯑꯩꯈꯣꯏ ꯅꯃꯍꯣꯏ ꯏꯅꯥꯎꯅꯨꯄꯤ ꯍꯣꯏ ꯃꯣꯏꯅ ꯌꯥꯝ ꯍꯥꯏꯔꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯚꯣꯏꯁꯁꯦ ꯐꯖꯅ ꯇꯥꯗꯦ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯞꯅ ꯉꯥꯡꯕꯗꯨꯒ ꯇꯥꯗꯦ ꯍꯥꯏꯗꯣ ꯃꯥꯏꯛꯀ ꯃꯊꯧ ꯇꯥꯗꯣꯏꯔꯥ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯇꯞꯇꯦ ꯍꯥꯏꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒꯗꯤ ꯁꯥꯎꯟꯁꯦ ꯐꯨꯜ ꯑꯣꯏꯔꯗꯤ ꯌꯥꯝ ꯍꯧꯅ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯇꯥꯏꯅꯔꯤꯕ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯨꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯁꯨ ꯇꯞꯄꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯇꯥꯗꯦ ꯑꯩꯗꯨꯒꯤ ꯁꯣꯂꯨꯁꯟ ꯁꯨꯝ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦꯕ ꯑꯗꯣ ꯀꯃꯦꯟꯁꯦ ꯅꯍꯥꯟꯋꯥꯏ ꯐꯤ ꯀꯠꯈꯤꯕꯩ ꯐꯤ ꯃꯇꯦꯛ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯝ ꯂꯧꯈꯠꯂꯒꯦ ꯌꯥꯝꯅꯗꯤ ꯂꯧꯔꯔꯣꯏꯒꯦꯕ ꯑꯗꯣ ꯁꯤꯗ ꯄ꯭ꯔꯦꯃꯤꯂꯥ ꯍꯨꯏꯔꯦꯝꯁꯤꯅ ꯃꯥꯁꯤ ꯁꯨꯝ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯇꯔ ꯍꯥꯏꯔꯒꯦꯀꯣ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯁꯤꯀꯣ ꯃꯥ ꯀꯃꯦꯟ ꯁꯨꯝ ꯇꯧꯔꯛꯑꯦ ꯑꯌꯥꯝꯕ ꯃꯔꯛꯇ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯐꯤ ꯃꯇꯦꯛ ꯐꯅꯦꯛ ꯀꯛꯄꯗ ꯑꯣꯏ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯁꯤꯗꯤ ꯌꯥꯝꯅꯕꯨꯗꯤ ꯂꯥꯛꯇꯦ ꯀꯃꯦꯟꯁꯦ ꯑꯃꯅꯤꯇꯅꯦꯕ ꯑꯗꯣ ꯁꯤꯗꯅ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏꯔꯦꯀꯣ ꯑꯁꯤꯅꯁꯨ ꯀꯃꯦꯟ ꯇꯧꯔꯦ ꯁꯤ ꯏꯆꯦꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯑꯕꯀꯣ ꯃꯔꯛꯇ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯩꯅ ꯄꯪꯅ ꯇꯧꯗꯕꯀꯣ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯨꯝ ꯌꯦꯡꯉꯤ ꯁꯨꯝ ꯅꯨꯡꯉꯥꯏ ꯂꯥꯏꯛ ꯇꯧꯔꯒ ꯁꯨꯝ ꯇꯣꯛꯏ ꯑꯗꯣ ꯌꯥꯝꯅꯁꯨ ꯌꯦꯡꯕ ꯅꯝꯗꯦꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠꯇꯣ ꯌꯥꯝꯅꯁꯨ ꯇꯧꯕ ꯅꯝꯗꯦ ꯑꯩꯒꯤ ꯁꯨꯝ ꯗꯦꯂꯤ ꯔꯨꯇꯤꯟꯗꯨꯒꯩ ꯂꯣꯟꯕ ꯈꯣꯠꯄ ꯊꯕꯛ ꯑꯩꯒꯤ ꯇꯧꯔꯤꯁꯤꯅꯤ ꯀꯥꯇꯨ ꯀꯔꯥ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯇꯧ ꯂꯩꯕꯅꯤꯅ ꯃꯣꯕꯥꯏꯜꯁꯦ ꯉꯥꯛꯇꯪ ꯄꯥꯏꯕꯗ ꯁꯨꯝ ꯈꯔ ꯌꯦꯡꯉꯤ ꯂꯣꯏꯒꯤꯅꯦ ꯌꯥꯝꯅꯅꯦ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯐꯖꯅ ꯇꯧꯕꯗꯨꯗꯤ ꯅꯝꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯏꯆꯦꯁꯤꯅꯁꯨ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯀꯣ ꯑꯗꯣ ꯃꯈꯥꯗꯁꯨ ꯀꯃꯦꯟ ꯑꯃ ꯂꯥꯛꯄꯤꯑꯕ ꯗꯤꯞꯃꯥꯂꯥ ꯁꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯝꯕꯔꯒ ꯌꯥꯎꯔꯦ ꯄ꯭ꯔꯤꯌꯥꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯦ ꯐꯅꯦꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯗꯣ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯃꯤꯁꯦ ꯁꯨꯝ ꯍꯪ ꯂꯩꯌꯦꯕꯀꯣ ꯑꯩꯁꯦ ꯀꯥꯏꯒꯤꯅꯣ ꯀꯃꯦꯟꯁꯨ ꯍꯟꯕ ꯌꯥꯎꯈꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯦꯕ
ꯑꯩꯁꯦ ꯍꯣꯖꯥꯏꯗꯩꯅꯤꯀꯣ ꯍꯣꯖꯥꯏꯗꯩꯅꯤ ꯍꯣꯖꯥꯏ ꯍꯥꯏꯔꯒꯗꯤ ꯈꯪꯒꯅꯤ ꯍꯣꯖꯥꯏ ꯂꯪꯀꯥꯗꯩꯅꯦꯕ ꯍꯣꯖꯥꯏꯁꯤꯗꯤ ꯑꯌꯥꯝꯕ ꯈꯪꯉꯦꯕꯀꯣ ꯗꯁꯥ ꯃꯐꯝꯗꯩꯁꯨ ꯑꯗꯣ ꯂꯪꯀꯥ ꯍꯥꯏꯔꯒꯅ ꯈꯤꯇꯪ ꯈꯪꯕ ꯋꯥꯠꯂꯤ ꯑꯗꯣ ꯂꯪꯀꯥꯗꯩꯅꯤ ꯑꯗꯣ ꯑꯁꯤꯒꯅ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯏꯄꯥꯝꯗꯩꯅ ꯖꯍꯥꯖꯤ ꯂꯐꯣꯏ ꯄꯨꯔꯛꯄꯗꯣ ꯑꯗꯨꯏ ꯃꯇꯥꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯪꯅ ꯃꯨꯜꯂꯤꯕꯀꯣ ꯖꯍꯥꯖꯤ ꯂꯐꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯃꯨꯜꯂꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯒꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯝꯕꯤ ꯍꯧꯕꯗꯨꯒꯗꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯁꯨꯝ ꯊꯥꯡꯒꯠꯈꯤꯕꯅꯤ ꯑꯁꯨꯝ ꯄꯥꯝꯕꯤꯗ ꯃꯨꯜꯍꯟꯕ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯂꯣꯏ ꯃꯨꯜꯂꯦꯕꯀꯣ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯗꯨꯒ ꯁꯪꯅ ꯃꯨꯟꯕꯗꯨꯒꯅꯦ ꯁꯪꯅ ꯃꯨꯟ ꯃꯥꯜꯂꯦꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯁꯤꯒ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯖꯍꯥꯖꯤ ꯕꯤꯗꯨꯃꯨꯈꯤ ꯅꯥꯎꯔꯦꯝꯃꯩ ꯑꯗꯣ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯅꯥꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯖꯍꯥꯖꯤꯗꯤ ꯃꯀꯨ ꯁꯪꯅ ꯃꯅꯨꯡꯗ ꯃꯨꯟꯕꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯁꯨꯝ ꯔꯤꯄ꯭ꯂꯥꯏꯕꯨꯗꯤ ꯇꯧꯋꯦ ꯀꯃꯦꯟꯠꯄꯨꯗꯤ ꯃꯌꯥꯝ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯁꯤꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃꯗꯩ ꯁꯤ ꯂꯧꯈꯠꯆꯔꯦ ꯂꯣꯌꯥ ꯍꯥꯏꯌꯦꯕ ꯂꯣꯌꯥ ꯆꯦ ꯍꯥꯎꯁ ꯇꯨꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯃꯃꯥꯡꯗꯁꯨ ꯎꯔꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯎꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗꯨꯗ ꯑꯩꯅ ꯁꯨꯝ ꯍꯥꯎꯁ ꯇꯨꯔ ꯇꯧꯈꯤꯕꯅꯤ ꯃꯅꯨꯡꯒꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯥꯏꯜꯁ ꯊꯥꯔꯤꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯎꯠꯂꯛꯀꯦ ꯍꯥꯎꯁ ꯇꯨꯔꯁꯦ ꯐꯖꯅ ꯅꯣꯡꯃꯀꯣ ꯑꯩꯁꯦ ꯀꯦꯃꯦꯔꯥꯒꯁꯦ ꯀꯅꯥꯒꯨꯝꯅ ꯄꯥꯏꯕꯤꯔꯒ ꯐꯖꯅ ꯅꯝꯅꯤꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎꯁ ꯇꯨꯔ ꯇꯧꯕꯁꯦ ꯑꯗꯣ ꯌꯦꯡꯒꯦꯅꯀꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯤꯑꯕꯀꯣ ꯑꯗꯣ ꯌꯦꯡꯁꯤ ꯀꯣꯟꯅ ꯁꯨꯝ ꯊꯥꯡꯒꯠꯆꯔꯛꯀꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯃꯦꯟ ꯂꯥꯛꯄ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯎꯁ ꯇꯨꯔ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯣ ꯇꯧꯖꯔꯛꯀꯅꯤ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯃꯈꯥꯗꯁꯨ ꯃꯥꯒꯤ ꯀꯃꯦꯟ ꯂꯥꯛꯏꯁꯤꯒ ꯐꯅꯦꯛꯇꯣ ꯀꯩ ꯐꯤꯅꯣ ꯍꯥꯏꯅ ꯐꯅꯦꯛꯇꯣ ꯑꯁꯨꯡꯕꯅꯦꯕ ꯀꯃꯦꯟꯁꯦ ꯈꯔꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯂꯧꯈꯠꯄ ꯉꯝꯗꯔꯦ ꯑꯗꯣ ꯃꯥꯡꯈꯔꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯁꯨ ꯂꯧꯍꯧꯗꯔꯦ ꯑꯗꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣꯗꯩꯅꯣ ꯈꯪꯗꯕꯅꯤꯅ ꯐꯅꯦꯛꯇꯣ ꯀꯌꯥꯈꯛ ꯌꯣꯟꯗꯣꯏꯅꯣꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯐꯅꯦꯛꯇꯣ 3ꯈꯛ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤ ꯑꯃ ꯑꯗꯩꯗꯤ ꯆꯨꯝꯁꯥꯗꯣ 5ꯈꯛ ꯁꯥꯔꯦ ꯑꯗꯣ ꯃꯣꯏꯔꯥꯡ ꯀꯣꯠꯄꯤꯒ ꯆꯨꯝꯁꯥ ꯑꯅꯤꯒ ꯂꯧꯍꯧꯔꯅꯤ ꯑꯗꯣ 3 ꯑꯃ ꯌꯣꯟꯒꯅꯦꯕ ꯑꯗꯣ ꯌꯣꯟꯕꯗꯣ ꯁꯨꯝ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯦ ꯑꯗꯣ ꯂꯧꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯁꯨꯝ ꯀꯩꯅꯣ ꯂꯪ ꯑꯂꯩꯃꯟꯗꯣ ꯁꯨꯝ ꯊꯣꯛꯑꯗꯤ ꯍꯥꯏꯅ ꯁꯨꯝ ꯌꯣꯟꯊꯣꯛꯑꯦ 3ꯈꯛꯀꯣ ꯑꯗꯨꯅ ꯁꯨꯝ ꯂꯪ ꯑꯃꯨꯛ ꯂꯩꯒꯦ ꯍꯥꯏꯅ ꯑꯗꯣ ꯁꯥꯒꯦ ꯇꯧꯔꯤ ꯃꯊꯪ ꯑꯗꯣ ꯀꯩꯀꯩ ꯁꯥꯔꯛꯄ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯑꯃꯨꯛ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯤ ꯗꯁꯥ ꯑꯦꯅꯤ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎ ꯇꯨꯕꯒꯤꯁꯨ ꯊꯥꯡꯒꯠꯂꯛꯑꯣ ꯍꯥꯏꯔꯤ ꯑꯗꯣ ꯊꯥꯡꯒꯠꯄ ꯅꯝꯗꯅ ꯂꯩꯔꯦ ꯑꯗꯨꯁꯨ ꯊꯥꯡꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯣ ꯐꯤ ꯂꯩ ꯈꯣꯠꯅ ꯂꯣꯏꯔꯦ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯑꯦꯂꯥꯁꯇꯤꯛ ꯀꯩꯀꯥꯗꯣ ꯂꯣꯏꯊꯣꯛꯈꯤꯕ ꯑꯗꯨꯅ ꯊꯥꯡꯒꯠꯄ ꯅꯝꯍꯧꯗꯔꯦ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯅꯤ ꯇꯞꯅ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ